Ukhrul district ke Thawai village tagi Kuki kunja ani fakraba matung sina fangkibagi mayokta Kukis singna Imphal-Ukhrul road ta total shutdown lauthokre. Thaudok asina maram oiraga Ukhrul district ki Litan area da hojiksu purup ani gi marakta unkhatnabagi fivam da lairi. Total shutdown gi khongjang asi Kukis CSO working committee Ukhrul na lauthokibani. Committee asigi matung inna masak khangdaba singna hat khraba Ukhrul district ke Sangai village tagi Thangbong man Khongsai amadi Kamjong district ke Thawai village tagi Thengkhonggen baite gi mihata chenari basing athubada faduna sibagi chairak pigadabani thaudok asina Ukhrul district police ta thazaba leitabana case register tawduna cycle natraga Kangpokpi police ta sinagadabani loinana case asi National Investigation Agency da khusinagadabani haibana chingba wafam kaya demand tawri amaronda Litan police station na koliba Sangai Kuki village ki Kunja Singa Atubada Kul Thadoktuna Chatkadavani Haina Kanui thought kon voice of the Naga youth Kauba Lub Amana Kangan Kre social media da Chaichorak Pacherol Amada Haiba Wafam Asi Kanghalakpani Adubu Wafam Asi Kadai Fauba Jumlabano Haiba Chaba Kangbangamdri Maragasida ngarang numidang Litan police station na konba Mahadev ki area da masak khangdaba singi marakta nomai ka mako tana ki hairi adubu hauzik fawgi oina misi mina amadi asok apan gi pau laitri panbaya badi Lital police station na konba Sangkai Mongko Chepu amadi Lital Tangkhul village ki marakta ngaihak laitana muknaba thokpadagi yummai thanaba yauna nongmai kapnabagi thaudok sing laikhrabani thaudok asigi makha tarakpa oina Tangkhul amadi Kuki taba mafam singda unkhatna duna lairakhibani